Nang kaso kang ngayon siya, kaso tawag siya. Soda, hurum. Kaso tawag siya. Kapag dikit-dikit lutin yung kasal tiyo di kasi. Woi, buam macet ko tabre mo. Punaw de pa sila ko ni buam. Si punaw si pagkain. Kano do so mi asok lagi am sok ya. Yam nungaite akhoi maitai de samai thoi je adun yam pen de akhoi maitai je samai sum kyam koine sa ki dono kyam koine wa ki dono kyam koine samai dong amam tawra isa isu ichini nam yam je kyam samai na happy ki doino kuki na masim tang ai question tham nengi ꯑꯍꯥꯟꯕꯃꯛꯇꯗ ꯑꯦꯝꯄꯇꯤ ꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯦꯝꯄꯇꯤ ꯅꯥꯎꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯅꯦꯠ ꯑꯩ ꯁꯤꯗ ꯋꯥꯏꯐꯥꯏ ꯐꯪꯕꯒꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯍꯥꯞꯆꯔꯛꯄ ꯉꯝꯃꯤꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯅꯦꯠ ꯊꯤꯡꯗꯅ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯏꯔꯥꯡ ꯀꯜꯂꯤ ꯏꯔꯥꯡꯁꯦ ꯀꯔꯤ ꯃꯊꯛꯇꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯀꯧꯕ ꯃꯣꯏꯔꯥꯡꯒꯤ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯌꯨꯝꯗ ꯕꯣꯝ ꯀꯥꯞꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯄꯤꯛꯈ꯭ꯔꯕ ꯊꯥ 5 ꯁꯨꯕ ꯏꯆꯥ ꯑꯃꯒ ꯆꯍꯤ 5 ꯁꯨꯕ ꯏꯆꯥ ꯑꯃꯒ ꯂꯩꯈꯤꯗꯕ ꯌꯥꯎꯕ ꯑꯗꯨ ꯃꯌꯥꯝ ꯈꯟꯕꯗꯗ ꯃꯌꯥꯝ ꯚꯥꯞ ꯇꯥꯕꯤꯔꯝꯃꯅꯤ ꯑꯩ ꯏꯁꯥꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯁꯤꯆꯨꯋꯦꯁꯟ ꯑꯣꯏꯔꯤ ꯑꯩꯅ ꯐꯤꯜꯗ ꯂꯩꯔꯒ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯏꯁꯥꯃꯛ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯏꯁꯥꯒꯤ ꯃꯩꯇꯩꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯒ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏꯕꯗꯣ ꯈꯔꯅꯤ ꯏꯪꯉꯦ ꯍꯥꯏꯕꯒ ꯑꯃꯨꯛ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯑꯗꯨꯝ ꯃꯈꯣꯏꯅ ꯁꯥ ꯉꯥ ꯍꯥꯠꯄꯗꯧꯅ ꯑꯗꯨꯝ ꯄꯦꯠꯄꯥꯠ ꯍꯥꯠ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯃꯥꯡ ꯂꯥꯛꯄꯗꯁꯨ ꯑꯩ ꯊꯦꯡꯅꯈꯤ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯀꯌꯥ ꯀꯨꯏꯅ ꯋꯥꯈꯤꯗꯣꯏꯅꯣ ꯑꯁꯤꯃꯇꯪ ꯑꯩ ꯍꯪꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯊꯝꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗꯁꯨ ꯌꯥꯝ ꯋꯥꯏ ꯑꯁꯨꯃꯥꯏꯅ ꯏꯔꯥꯡ ꯊꯣꯛꯄꯁꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯅꯦꯠ ꯊꯤꯡꯖꯤꯟ ꯊꯝꯕꯤꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯠꯇ ꯁꯦꯟ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯒꯨꯒꯜ ꯄꯦ ꯇꯧ ꯌꯥꯗꯦ ꯑꯗꯒꯤꯗꯤ ATMꯅ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟꯗ ꯂꯥꯛꯄꯅꯤ ꯍꯥꯏꯗꯤ ꯁꯦꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯗꯥꯏ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯀꯔꯐ꯭ꯌꯨ ꯑꯃꯨꯛ ꯊꯝꯖꯤꯟꯒꯅꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯖꯥꯁꯦ ꯋꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯥꯁꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯤ ꯏꯆꯥ ꯑꯅꯤ ꯂꯩꯇꯕꯁꯦ ꯃꯁꯤ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯁꯥꯃꯛ ꯈꯟꯕꯤꯌꯨꯀꯣ ꯊꯥ 5 ꯁꯨꯕ ꯑꯃꯒ ꯆꯍꯤ 5 ꯁꯨꯕ ꯑꯃꯒ ꯏꯆꯥ ꯑꯅꯤ ꯈꯛꯇ ꯌꯥꯎꯖꯕꯗꯨꯒ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯄꯗ ꯑꯁꯨꯃꯥꯏꯅ ꯂꯩꯈꯤꯗꯕ ꯇꯥꯔꯗꯤ ꯃꯃꯥ ꯃꯄꯥꯗꯣ ꯀꯔꯤ ꯑꯣꯏꯕꯤꯒꯅꯤ ꯍꯥꯏꯕꯗꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯐꯣꯔꯁꯇ ꯁꯤꯄꯥꯍꯤ ꯑꯣꯏꯅ ꯂꯩ ꯍꯥꯏ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯔ BSFꯔ ꯀꯩꯅꯣꯝꯃ ꯑꯣꯏ ꯍꯥꯏ ꯑꯗꯣ ꯃꯄꯥꯟꯗ ꯗ꯭ꯌꯨꯇꯤ ꯇꯧꯔ ꯂꯩꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗ ꯊꯣꯛꯄ ꯀꯥꯟꯗ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯕ ꯉꯝꯃꯝꯈꯤꯒꯗ꯭ꯔꯥ ꯃꯥꯒꯤ ꯃꯦꯟꯇꯦꯂꯤ ꯀꯔꯤ ꯑꯣꯏꯕꯤꯔꯝꯒꯅꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯏꯆꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯑꯗꯨꯒ ꯏꯁꯥꯒꯤ ꯏꯆꯥꯒꯤ ꯃꯇꯥꯡꯗꯗꯤ ꯍꯧꯖꯤक ꯃꯃꯥꯗ ꯑꯣꯏꯔꯝꯒꯗꯕ ꯐꯤꯕꯝꯗ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯈꯨꯜꯂꯥꯎꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯈꯛꯇꯅ ꯅꯠꯇꯕ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯃꯩꯇꯩ ꯈꯪꯗꯦ ꯑꯦꯚ꯭ꯔꯤ ꯃꯩꯇꯩ ꯗꯦꯜꯂꯤ ꯇꯥꯒꯦꯔꯥ ꯃꯨꯝꯕꯥꯏ ꯇꯥꯒꯦꯔꯥ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯔꯣꯝ ꯇꯥꯒꯦꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁꯔꯣꯝ ꯇꯥꯒꯦꯔꯥ ꯑꯦꯚ꯭ꯔꯤ ꯃꯐꯝ ꯇꯥꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯨꯜꯂꯥꯎ ꯂꯥꯎꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯂꯨꯁꯤꯜꯂꯛꯑꯕ ꯃꯇꯥꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯣꯏꯅꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯄꯨꯊꯣꯛꯏ ꯃꯩꯇꯩ ꯃꯁꯦꯅ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯏꯆꯥ ꯀꯔꯤꯒꯤ ꯍꯥꯠꯇꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯉꯁꯤ ꯐꯥꯎꯗ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯃꯣꯏꯅ ꯐꯦꯛ ꯄꯨꯊꯣꯛꯄꯒꯤ ꯃꯇꯥꯡꯁꯦ ꯏꯁꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯀꯩꯗꯧꯕꯒꯤ ꯍꯥꯠꯇꯣꯏꯅꯣ ꯑꯁꯤꯗꯩꯁꯤꯒ ꯃꯈꯣꯏꯅ ꯊꯅꯝꯕ ꯁꯥꯔꯝꯕ ꯑꯩꯈꯣꯏꯒꯤ RPG ꯍꯥꯏꯕ ꯃꯤꯅ ꯑꯩꯈꯣꯏ ꯕꯣꯝ ꯀꯥꯞꯄꯗꯧꯅ RPGꯒꯗ ꯁꯥꯔ ꯐꯪꯅꯔꯒ ꯑꯩꯈꯣꯏꯒꯤ ꯕꯣꯝ ꯗꯤꯐ꯭ꯌꯨꯁꯔ ꯀꯥꯡꯕꯨꯅ ꯂꯧꯊꯣꯛꯑꯒ ꯄꯣꯈꯥꯏꯍꯟꯈ꯭ꯔꯦ
ꯑꯗꯨꯁꯨ ꯐꯪꯅꯩꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯒ ꯇꯨꯝꯕ ꯆꯥꯕ ꯈꯪꯉꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯆꯪꯉ ꯂꯩ ꯏꯔꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯒꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯃꯆꯥ ꯃꯆꯥ ꯐꯥꯎꯗ ꯇꯨꯝꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯔꯒ ꯔꯦꯂꯤ ꯆꯠꯂꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯅꯤ ꯍꯧꯖꯤꯛ ꯂꯩꯈꯤꯗꯕꯩ ꯃꯇꯥꯡꯗ ꯈꯨꯂꯥꯎ ꯂꯥꯎꯏ ꯑꯗꯨ ꯃꯁꯤꯒꯤ ꯗꯥꯌꯤꯠꯇꯁꯦ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯇꯦꯠ ꯒꯣꯔꯃꯦꯟꯅ ꯂꯧꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯆꯅꯕ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯗꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯊꯣꯛꯇꯅꯕ ꯑꯗꯨꯒ ꯁꯤ ꯇꯧꯔꯤꯕꯁꯤꯡꯁꯦ ꯍꯦꯛꯇ ꯍꯥꯏꯗꯤ ꯑꯔꯣꯏꯕꯤꯗ ꯍꯦꯛꯇ ꯏꯁꯇ꯭ꯔꯣꯡꯂꯤ ꯑꯦꯛꯁꯟ ꯂꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯋꯥꯈꯤꯗꯧꯔꯦ ꯑꯩꯈꯣꯏꯗꯤ ꯈꯔꯅꯤ ꯂꯥꯛꯀꯅꯤ ꯐꯤꯜꯗ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯈꯟꯕꯗꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯒ ꯌꯥꯎꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯑꯅꯤꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯏ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯄꯦꯟꯗꯦ ꯌꯥꯝ ꯊꯤꯅ ꯄꯦꯟꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯅꯤꯡꯒꯗꯕꯗꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯃꯥ ꯕꯕꯥ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯏꯆꯦ ꯗꯗꯥ ꯑꯣꯏꯗꯣꯏꯔꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯣ ꯃꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯃꯛꯄꯨ ꯃꯃꯥ ꯕꯕꯥꯕꯨ ꯑꯩꯈꯣꯏꯅ ꯊꯧꯅꯥꯗꯣ ꯌꯥꯝ ꯂꯩꯅ ꯍꯟꯊꯗꯅꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯊꯤꯅ ꯍꯧꯖꯤꯛꯇꯤ ꯀꯥꯏꯔꯝꯃꯅꯤ ꯃꯦꯟꯇꯦꯂꯤꯁꯨ ꯌꯥꯝ ꯊꯤꯅ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯝꯃꯅꯤ ꯑꯗꯨꯒ ꯉꯥꯎꯕ ꯆꯠꯄꯗꯧꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯕ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯈꯣꯏ ꯌꯥꯝ ꯊꯤꯅ ꯍꯤꯡꯕꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯃꯇꯪ ꯂꯩꯔꯝꯗ꯭ꯔꯒ ꯑꯃꯇꯪ ꯂꯩꯔꯝꯃꯒꯁꯨ ꯋꯥꯔꯤ ꯑꯃꯅꯤ ꯑꯅꯤꯃꯛ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗꯕ ꯍꯥꯏꯁꯦ ꯁꯤꯗ ꯑꯩꯅ ꯋꯥꯍꯩꯅ ꯍꯥꯏꯗꯅ ꯀꯔꯤꯝꯇ ꯐꯣꯡꯕ ꯉꯝꯗꯦ ꯃꯤ ꯃꯌꯥꯝꯁꯨ ꯁꯣꯁꯦꯜ ꯃꯦꯗꯤꯌా ꯄꯥꯏꯕꯗ ꯍꯧꯖꯤꯛꯇꯤ ꯅꯦꯠ ꯕꯟ ꯇꯧꯁꯤꯟꯕꯅꯤꯅ ꯀꯔꯤꯝꯇ ꯐꯪꯅꯔꯝꯃꯔꯣꯏ ꯑꯩꯁꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯨꯝ ꯃꯅꯥꯛꯀꯤ ꯋꯥꯌꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯀꯤ ꯋꯥꯏꯐꯥꯏ ꯐꯪꯕꯗꯒꯤ ꯑꯩꯁꯨ ꯅꯦꯠꯁꯦ ꯐꯪꯕꯗꯒꯤ ꯑꯞꯗꯦꯠ ꯄꯤꯖꯔꯛꯄ ꯉꯝꯃꯤꯅꯤ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯁꯨ ꯐꯣꯡꯗꯣꯛꯆꯕ ꯉꯝꯃꯤꯅꯤ ꯑꯩ ꯏꯁꯥꯃꯛ ꯍꯧꯖꯤꯛꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯅꯤ ꯃꯅꯤꯄꯨꯔꯤ ꯁꯤꯆꯨꯋꯦꯁꯟ ꯂꯣꯏꯅꯃꯛ ꯑꯩꯅ ꯊꯦꯡꯅꯔꯒ ꯐꯦꯁ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯏꯗꯤ ꯋꯤꯁ ꯇꯧꯁꯦ ꯃꯅꯤꯄꯨꯔꯁꯦ ꯏꯪꯉꯛꯄ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯁꯨꯃꯥꯏꯅ ꯊꯣꯛꯏꯁꯦ ꯑꯗꯨꯅ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯈꯤꯗꯣꯏꯅꯣ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯈꯤꯗꯣꯏꯅꯣ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯃꯃꯝ ꯇꯧꯔ ꯏꯆꯥ ꯏꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯀꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯠꯄꯤꯈꯤꯗꯣꯏꯅꯣ ꯀꯨꯀꯤꯅ ꯃꯁꯤꯃꯇꯪ ꯑꯩ ꯀꯣꯏꯁꯟ ꯊꯝꯅꯤꯡꯉꯤ ꯑꯆꯧ ꯑꯆꯧꯕ ꯐꯝ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯗ ꯑꯩ ꯏꯁꯥꯃꯛ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅ ꯑꯁꯥꯝꯗꯒꯤ ꯂꯥꯛꯑꯒ ꯁꯤꯗꯩꯁꯤꯒ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯍꯪꯅꯤꯡꯉꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯁꯨꯃꯥꯏꯅ ꯋꯥꯈꯤꯗꯣꯏꯅꯣ ꯃꯁꯤꯃꯇꯪ ꯍꯪꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯇꯣꯞꯄ ꯑꯞꯗꯦꯠ ꯂꯥꯛꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯃꯁꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯥ ꯑꯅꯤꯒꯤ ꯊꯋꯥꯏꯅ ꯃꯥꯂꯦꯝꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯕ ꯃꯗꯨꯃꯇꯪ ꯑꯩ ꯔꯦꯁꯠ ꯏꯟ ꯄꯤꯁ ꯍꯥꯏꯖꯔꯒ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯥꯏꯐꯔꯦ